briefing tꯧda si maya tꯧda sigi background da tꯧda to hana no slogan tau hada ngasi akoina National Highway 37 maru aida Tongjai Marine Road Kasa Road haina su khangna ba mafam sida akoina ban tawjari base akoi ge sigi Taifai Longren Foothills da laiba RNCM ge makhada akoi Women Wing Student Youth mayam sina akoi ge khulaw ama khanghaning bagi government da thamjabani maramdi akoi Churachandpur amasung kangpokpi district da laiba Naga sing laijariba furup mayam sina wabase government na tabi na ba akhoi tawjabani masigi manung sida akhoina district ki phangba yaba myam ase akhoina phangdrabani aduna hoji alternative administrative arrangement se hoji tawbi badu pambagi government da akhoina haijabani asigi memorandum su akhoi chakhiba December 23 2023 amasung 15 June July gi 2024-23 da su memorandum oina HCM da pi khrabani adu matung da moina verbally assurance pibani assurance pibagi matung da akhoina hoji yengjaba da hoji phau thabak oina pangthok pidaba se akhoina nungai da ba phongdok chabani minority tariba Naga Furup se kangpokpi amachun Churachandpur da laiba se foreigner oina treat tawbire chappada su akhoi bu tax lobire adu khakta natana akhoi gi government gi facilities laijariba napsa gi adagi PMJY PMKV hariba education medical loinamak facilities se akhoi phangdrabani adugi mathakta akhoina appeal tawjani mesi akhoi Manipur da lairiba praja punamakna akhoi Foothills da waraga laijariba kangpokpi amachun Churachandpur da lairiba Naga khunai myam sibo support tawbiu haibase akhoi gi appeal ni adui mathakta government side gi su nokoi gi thajaba thambibagi matungina athuba matamda akhoi gi hairibagi awaba se khangbiduna thabak oina onthok pibase akhoi gi pamjabani aduna